Irang asida lanjennaduna Hiyangthang Kamakhya Pemton College da changjapham louduna Leiriba Churachandpur Thingkangphai Yaiphakol Sawaijam Dhanabir Meitei apokpa S Rajen asigi nibanda Thanga leiba SC Girls Hostel ki geta Nongmeina kaptuna ashok apan nanghankhibabu yaningdaba phongdoktuna Thanga Khoirom Mandop da wakat meepham sathakre. All Thanga People's Organization Thanga Apunba Meirapai Biluk amadi SC Girls Hostel Thanga Wangma High School Relief Camp ki inmat singna punna sinduna chathakiba wakat meepham aduda Dhanabir ki mache samom jamunana hai haukiba chahi gi megi tang ahum da thokiba Irang aduna maram oiraga Churachandpur lanjennaduna tongan relief camp kayada phongdoktuna leirakpani asumna wakal thamoi sokna leiringai joraga sida inaw nupa Dhanabir bu kari maram gi damang Nongmeina kaptuna hanaba honaramdibano mahak SC Girls Hostel Thanga da hangba relief camp ta leiba mari mata unaba lakpada asigumba thawong chatharibasi laibak thibani Maral fana leirabasu chumthongnaba tanja pibiba yai thawong asi kanana kari maramgi damang chatharibano haiba atuba matamda sengdorakadabani loinana lengak asigi mapi mapa oiriba chief minister hiram asigi matangda Thigatpiyu amadi soktuna leiriba Dhanabir gi Layengbada Mateng Pangbiyu hanasu mahakna makha taki Churachandpur dagi wana lanjennaduna relief camp amada changjapham louduna thawai hingnaba haiduna laaga leiriba ikhoigi famda sumaina tawbase yamna akitu chingba pokpa isada adagi thoklakpada akitu jingba mayam ama loinaraga hingdra sigdra haina thawai ase puduna chelaga relief camp asida mafam asida leiraga lekai sigi ghun praja mayam nangak sebiduna ikoi bukai da gari wakidena thabiduna leire ngasi phawba aduga miyoiba amana amagi mafamda chathabam thoktaba hingsagi thabak ase chathabase yaningde yamna hamoi sokna nungaijade penjade sida thamjaningbaji sarkargi mapi mapa oiriba akhoi pabung biren gi mafamda mase miyeng sangsinbiyu pabung biren gi pungning chinsinjari ho iba thagdok asiga mari leinana chenariba misak aduga kari maram gi thagdok ase tho alino haibase thengdokpiyu